那我你看了，咱那我找我媳妇就还一个。那是的，我你看人家是木材的那个东西，会么先啊？这里，其实我提材不来的，我你看人家把木都开了，安那是人家真的都开了，开都你，因为会么先你那个给个那你。啊，都听哎了，那我听你。啊，不多那我提材是来的，你快还是你啊？这里边这边你你就是过，可能那个现在我是来的，我你可能别的那，你就不就我提材吧来的，还有还不呢吧？ꯑꯩꯈꯣꯏꯒꯤꯗꯤ ꯊꯤꯒ ꯇꯣꯉꯥꯟ ꯂꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯃꯣꯟꯗ ꯍꯥꯏꯔꯣ ꯃꯥꯅꯁꯨ ꯑꯗꯨꯝ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯗ ꯇꯧꯍꯟꯁꯦꯕꯀꯣ ꯃꯊꯪ ꯅꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯐꯣꯔꯃꯦꯂꯤꯇꯤ ꯑꯣꯏ ꯇꯧꯍꯟꯁꯦꯕ ꯑꯩꯃꯛꯅ ꯍꯦꯛ ꯍꯥꯏꯔ ꯅꯪꯅ ꯍꯦꯛ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯣꯁꯤꯗ ꯍꯥꯏꯕꯤꯔꯣ ꯑꯣꯁꯤꯅ ꯐꯣꯔꯃꯦꯂꯤꯇꯤ ꯍꯥꯏꯖꯖꯅꯤ ꯃꯥꯏ ꯃꯥꯏꯒꯤ ꯉꯥꯡꯉꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯣꯔꯃꯦꯂꯤꯇꯤꯁꯦ ꯑꯩꯅ ꯍꯥꯏꯔꯣ ꯃꯥ ꯊꯤꯡꯉꯨꯕꯨ ꯍꯥꯏꯔꯁꯨ ꯅꯣꯏ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝꯗꯣ ꯁꯥꯎꯔꯁꯤꯅ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯍꯥꯏꯖꯖꯅꯤꯕ ꯃꯣꯏꯒꯤ ꯁꯤꯗꯁꯨ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯂꯥꯛꯏꯕ ꯏꯟꯁꯇ꯭ꯔꯛꯇꯔ ꯂꯥꯛꯏ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯏꯟꯁꯇ꯭ꯔꯛꯇꯔꯁꯤꯡꯗꯨꯅꯁꯨ ꯍꯣꯏ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯅꯣꯕ ꯑꯣꯁꯤꯗꯨꯗ ꯍꯥꯏꯔꯣ ꯍꯥꯏꯕꯅꯤꯅ ꯅꯪ ꯍꯥꯏꯅꯤꯡꯉꯤꯗꯣ ꯅꯪ ꯂꯥꯛꯑꯃ ꯍꯥꯏꯅꯤ ꯃꯥꯁꯨ ꯃꯣꯏ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯊꯦꯡꯖꯤꯟꯕ ꯊꯕꯛꯇꯨꯗꯤ 인프다 NRC 업데이트 동기 포머 자, 독비로, 너희 독비요. 한비로. 독비로. Cái đâu là cái hai đâu? 독비로, 독비로. 독비로 쏜다. 독비로, 어자 생기 잡으러, 우리 잡아 생기. 자, 오세요. 자, 독비로. 독비로. 빨리 있다 뭐 그지. 손다 독비로. 손도 독비요. 캘렌더 수비다 이 맞다 잘라가누고 하이즈네 캘렌더 수비다를 섞이면 맞다 젖비라 끊어 한전한지를 줄 나오리지네 나한테 이거 나오라 그래 지 아이디비 매매 주비 잡으러 뭐 거기 하우스는 벌써 그라이 비도 넣어봐 뭐 거기 안 돼요 두번 얘기 넣어 컴퓨터 얘기 넣어 하나 우리가 자기 까를 좀 하이 하이 아주 또 그거 근데 소개 깨래 성에서 깨래 이거 아다나 그냥 또 하면 넣어 봐 되냐 마루기 파비고 없잖아 사는 게 없잖아 너무 파비고 샤가 오피셜가 영화 받는 사람이나 제가 야야 거기 많이 해서 또 그거 이거 엄마한테 좀 거기 많이 해서 또 게 다운도 이제 Sisi no na kitin no ai. Ai nya ko mani pura ni dora kadori. Kanga no ji tawan.
Noi ne kang mat ne. Na si ya koi sidai doi smai na. Mani puri ma le mat dai. Sidai doi nam chalo. Nam chalo. เอาไว้ในเก็บก็อีรอยบังคุยอันนั้นจะเอาตัวยาไอ้บ่สิคุยมาเฮ้ย Si sani ya si koi ma. Habis sani uri chade usah baru jadi tori bu jaro. Ba uri chade ba. Kai no ba sai jo ba. Lagi usah uri chade. Na dai doi si kang da. Lagi berapa tu? คุยนี่หรอคุยแม่มันตาด Kai no ba na han dai. Kalau dia kita rumah kali je. Salam dia salam lotion dia manung gitu. Koi pun nak kiau ni dah ba. Aku punya mati orang. Pun nak timbang kau. Kalau dia usah apa? Dia betul ke? Sama. Yang lain. Sama. 캠퍼스가 컵스 트레이닝 거보다 Đây là hộp đồ bà à? ꯑꯍꯥꯟꯕꯃꯛꯇꯗ media friends ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯕꯨ campaign for just and fair delimitation student wing ꯃꯥꯏꯀꯩꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯇ ꯁꯦꯟꯁꯁ ꯇ꯭ꯔꯦꯅꯤꯡ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯀꯣꯛ ꯊꯤꯅꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔ ꯄꯨꯟꯅ ꯊꯤꯡꯃꯤꯟꯅꯔꯦ ꯍꯥꯏꯔꯤꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯀꯩꯁꯨꯝ ꯁꯪꯒꯤ ꯄꯨꯟꯁꯤꯔꯣꯜ ꯑꯃꯗ ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯕꯨ ꯊꯝꯃꯒ ꯑꯩꯈꯣꯏ ꯃꯅꯤꯡ ꯇꯝꯕ ꯁꯛꯄ ꯌꯥꯔꯣꯏ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯉꯁꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯒꯚꯔꯟꯃꯦꯟꯠꯅ decision ꯂꯧꯒꯗꯕꯅꯤ ꯃꯤꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯏꯔꯩꯆꯥ ꯏꯐꯨꯔꯨꯞꯆꯥꯁꯤꯡꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ decision ꯂꯧꯒꯗꯕꯅꯤ ꯁꯤꯗ ꯂꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧ ꯑꯦꯛ ꯂꯣ ꯀꯌꯥ ꯑꯃ ꯄꯥꯟꯒꯦꯔꯥ ꯑꯩꯈꯣꯏꯅ ꯆꯪꯅꯤꯡꯕ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯣꯏꯅ ꯍꯛ ꯈꯣꯡꯒꯥꯎꯅꯔꯛꯄ ꯃꯇꯝꯗ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯑꯣꯏ ꯃꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯈꯛ ꯅꯠꯇꯦ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯜꯁꯤꯒꯤ ꯑꯩꯈꯣꯏꯁꯨ ꯂꯩꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏꯒꯤ ꯍꯛꯁꯤꯕꯨ ꯇꯥꯟꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯈꯤꯕꯅꯤ ꯃꯁꯤ ꯈꯪꯉꯒ ꯏꯔꯩꯆꯥ ꯏꯐꯨꯔꯨꯞ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯄꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯜꯁꯤꯒꯤꯅꯤ ꯍꯥꯏꯕꯗꯨ ꯈꯟꯕꯤꯔꯒ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯕꯨ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯊꯝꯖꯔꯤ